ꯑꯣꯛꯇꯕꯤꯒꯤ ꯁꯤꯟꯐꯝꯗ ꯁꯦꯜ ꯇꯥꯜꯍꯟꯗꯨꯅ ꯃꯇꯩ ꯃꯅꯥꯎ ꯃꯌꯥꯏ ꯀꯥꯕ ꯗ꯭ꯔꯒ ꯆꯥꯃꯤꯟꯅꯔꯦ꯫ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛꯅ ꯂꯥꯈꯠꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯇꯩ ꯃꯅꯥꯎ ꯈꯛꯇꯒꯤ ꯑꯣꯏꯒꯗꯕ ꯌꯨꯝ ꯄꯥꯟꯕꯒꯤ ꯑꯔꯣꯟꯕ ꯃꯔꯤꯒꯤ ꯋꯥꯡꯃꯗ ꯅꯨꯄꯤꯗꯨꯕꯨ ꯑꯣꯛꯇꯕꯤꯒꯤ ꯁꯤꯟꯐꯝꯗ ꯁꯦꯜ ꯇꯥꯜꯍꯜꯂꯒ ꯃꯇꯩ ꯃꯅꯥꯎ ꯃꯌꯥꯏ ꯀꯥꯕ ꯗ꯭ꯔꯒ ꯆꯥꯃꯤꯟꯅꯕ ꯃꯅꯤꯄꯨꯔꯗ ꯊꯦꯡꯅꯔꯦ꯫ ꯃꯅꯤꯄꯨꯔꯗ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛ ꯂꯂꯣꯟꯕꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯋꯥꯊꯣꯛ ꯀꯌꯥꯒꯤ ꯃꯔꯛꯇ ꯃꯌꯥꯏ ꯀꯥꯕ ꯗ꯭ꯔꯒ ꯆꯥꯕꯒꯤ ꯆꯥꯡꯁꯨ ꯋꯥꯡꯈꯠꯂꯛꯂꯦ꯫ ꯃꯍꯧꯁꯥꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡ ꯑꯃꯗ ꯃꯇꯩ ꯃꯅꯥꯎꯁꯨ ꯄꯨꯂꯞ ꯍꯧꯅꯔꯒ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛ ꯆꯥꯃꯤꯟꯅꯕꯒꯤ ꯋꯥꯊꯣꯛ ꯂꯩꯔꯦ ꯍꯥꯏꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛ ꯆꯥꯕ ꯑꯃꯁꯨꯡ ꯑꯣꯛꯇꯕꯤꯒꯤ ꯁꯤꯟꯐꯝꯗ ꯈꯣꯡꯗꯥꯔꯤꯕꯤꯁꯤꯡꯒꯤ ꯑꯑꯣꯟꯕ ꯄꯨꯟꯁꯤ ꯄꯤꯅꯅꯕ ꯍꯣꯠꯅꯔꯤꯕ ꯅꯤꯔꯚꯥꯅꯥ ꯐꯥꯎꯟꯗꯦꯁꯟꯒꯤ ꯃꯆꯤꯟ ꯆꯠꯄ ꯃꯤꯁꯛ ꯑꯃꯅ ꯄꯥꯎꯆꯦ ꯑꯁꯤꯗ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯇꯩ ꯃꯅꯥꯎ ꯗ꯭ꯔꯒ ꯆꯥꯃꯤꯟꯅꯔꯛꯄ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤꯕꯨ ꯂꯝꯂꯥꯟꯕ ꯅꯨꯄꯥꯗ ꯁꯥꯟꯗꯣꯛꯄꯒꯤ ꯊꯧꯑꯣꯡꯁꯤ ꯀꯝꯗꯧꯅ ꯑꯣꯏꯔꯛꯄꯅꯣ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯐꯥꯎꯟꯗꯦꯁꯟ ꯑꯁꯤꯒꯤ ꯃꯆꯤꯟ ꯆꯠꯄꯤ ꯅꯨꯄꯤ ꯑꯃꯅ ꯍꯥꯏ꯫ ꯃꯄꯨꯔꯣꯏꯕꯅ ꯗ꯭ꯔꯒ ꯁꯤꯖꯤꯟꯅꯔꯛꯄꯗꯒꯤ ꯁꯥꯎꯔꯤꯕꯅꯤ, ꯃꯍꯥꯛꯁꯨ ꯆꯥꯔꯒꯗꯤ ꯅꯨꯄꯥꯗꯨꯒꯤ ꯋꯥꯈꯜ ꯍꯣꯡꯂꯛꯄ ꯌꯥꯏ ꯍꯥꯏꯕ ꯑꯔꯥꯟꯕ ꯋꯥꯈꯜꯅ ꯂꯝꯖꯤꯡꯗꯨꯅ ꯅꯨꯄꯤꯁꯤꯡ ꯑꯗꯨꯅꯁꯨ ꯗ꯭ꯔꯒ ꯆꯥꯕ ꯍꯧꯔꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯦꯔꯣꯏꯟ ꯑꯃꯁꯨꯡ ꯑꯁꯤꯒꯨꯝꯕ ꯃꯈꯜꯒ ꯃꯥꯟꯅꯕ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛꯁꯤꯡ ꯑꯁꯤꯗꯤ ꯑꯃꯨꯔꯛ ꯑꯅꯤꯔꯛꯄꯨ ꯁꯤꯖꯤꯟꯅꯔꯨꯔꯒꯗꯤ ꯍꯦꯛꯇꯃꯛ ꯊꯥꯗꯣꯛꯄ ꯉꯝꯂꯛꯇꯦ꯫ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯃꯛ ꯗ꯭ꯔꯒ ꯆꯥꯕ ꯃꯤꯑꯣꯏ ꯑꯣꯏꯔꯛꯈꯤ꯫ ꯃꯁꯤ ꯅꯠꯇꯕ ꯄꯥꯈꯪ ꯂꯩꯁꯥ ꯑꯣꯏꯔꯤꯉꯩꯗ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛ ꯆꯥꯃꯤꯟꯅꯔꯒ ꯃꯌꯨꯝ ꯄꯥꯟꯃꯤꯟꯅꯔꯛꯂꯕ ꯃꯇꯨꯡꯗꯁꯨ ꯃꯈꯣꯏ ꯑꯅꯤ ꯑꯗꯨꯝ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛ ꯆꯥꯃꯤꯟꯅꯔꯛꯄꯅ ꯈꯨꯟꯅꯥꯏꯗ ꯑꯃꯁꯨꯡ ꯃꯈꯣꯏꯒ ꯂꯩꯃꯤꯟꯅꯔꯤꯕ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏ ꯀꯌꯥꯗ ꯑꯉꯛꯄ ꯐꯪꯂꯕ ꯆꯩꯊꯦꯡ ꯄꯤꯔꯤ꯫ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛꯁꯤꯡ ꯑꯁꯤꯒꯤ ꯃꯃꯜꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯋꯥꯡꯈꯠꯂꯛꯂꯦ꯫ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯂꯩꯇꯅ ꯌꯨꯝ ꯄꯥꯜꯂꯒ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛꯁꯨ ꯃꯇꯩ ꯃꯅꯥꯎ ꯆꯥꯃꯤꯟꯅꯔꯛꯄ ꯍꯥꯏꯕꯁꯤ ꯈꯝ ꯊꯦꯡꯂꯕ ꯈꯨꯟꯅꯥꯏ ꯑꯁꯤꯅ ꯄꯤꯕ ꯆꯩꯊꯦꯡ ꯑꯃꯅꯤ꯫ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛꯇꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏꯗ ꯏꯀꯥꯏꯕ ꯌꯥꯎꯔꯛꯇꯦ꯫ ꯁꯦꯜ ꯐꯪꯂꯒꯗꯤ ꯃꯈꯣꯏꯅ ꯈꯧꯔꯥꯡꯂꯤꯕ ꯃꯌꯥꯏ ꯀꯥꯕ ꯗ꯭ꯔꯒꯇꯨ ꯆꯥꯕ ꯐꯪꯒꯗꯧꯔꯤꯕꯅꯤꯅ ꯑꯐꯕ ꯅꯠꯇ꯭ꯔꯒ ꯐꯠꯇꯕ, ꯍꯧꯅꯕ ꯅꯠꯇ꯭ꯔꯒ ꯍꯧꯅꯗꯕ ꯍꯥꯏꯕ ꯊꯤꯗꯅ ꯑꯣꯛꯇꯕꯤꯒꯤ ꯁꯤꯟꯐꯝꯗ ꯅꯨꯄꯤ ꯀꯌꯥꯁꯨ ꯈꯣꯡꯗꯥꯔꯛꯏ꯫ ꯃꯁꯤ NGO ꯑꯁꯤꯒꯤ ꯔꯦꯀꯣꯔꯗꯇ ꯂꯩꯕ ꯑꯁꯦꯡꯕ ꯋꯥꯔꯤꯁꯤꯡꯅꯤ꯫ ꯃꯆꯤꯟ ꯆꯠꯄ ꯑꯗꯨꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ, ꯍꯧꯖꯤꯛ ꯃꯈꯣꯏꯒꯤ ꯃꯈꯥꯗ ꯃꯌꯥꯏ ꯀꯥꯕ ꯗ꯭ꯔꯒꯁꯤꯡ ꯁꯤꯖꯤꯟꯅꯕ ꯌꯥꯎꯅ ꯑꯣꯛꯇꯕꯤꯒꯤ ꯂꯝꯕꯤꯗ ꯈꯣꯡꯗꯥꯕ ꯅꯨꯄꯤ ꯆꯥꯎꯔꯥꯛꯅ 200 ꯂꯩꯔꯦ꯫ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯃꯌꯥꯏ ꯀꯥꯕ ꯗ꯭ꯔꯒꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯑꯣꯛꯇꯕꯤꯒꯤ ꯂꯝ ꯑꯁꯤꯗ ꯈꯣꯡꯗꯥꯕ ꯅꯨꯄꯤꯒꯤ ꯆꯥꯡꯅ 54% ꯑꯣꯏꯔꯦ꯫ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯗ ꯐꯥꯎꯟꯗꯦꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯇꯝ ꯃꯇꯝꯒꯤ ꯑꯣꯏꯅ ꯁꯤꯔꯤꯟꯖ ꯑꯍꯟꯕ ꯑꯃꯗꯤ ꯀꯣꯟꯗꯣꯝꯅꯆꯤꯡꯕꯁꯤꯡ ꯄꯤꯕꯒꯤ ꯊꯕꯛ ꯂꯦꯞꯇꯅ ꯆꯠꯊꯗꯨꯅ ꯂꯥꯛꯂꯦ꯫ ꯀꯣꯚꯤꯗ ꯂꯥꯏꯆꯠ ꯑꯃꯗꯤ ꯋꯥꯔ ꯑꯣꯟ ꯗ꯭ꯔꯒꯁ ꯍꯧꯔꯛꯄꯗꯒꯤ ꯃꯌꯥꯏ ꯀꯥꯕ ꯗ꯭ꯔꯒ ꯁꯤꯖꯤꯟꯅꯕ ꯅꯨꯄꯤꯁꯤꯡꯗ ꯃꯈꯣꯏꯒꯤ ꯗ꯭ꯔꯒ ꯑꯗꯨ ꯑꯅꯛꯄ ꯃꯐꯝꯁꯤꯡꯗ ꯐꯪꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯝꯐꯥꯜꯒꯤ ꯅꯣꯔꯊ AOCꯗ ꯊꯣꯛꯂꯛꯄꯒꯤ ꯃꯁꯤꯡꯁꯨ ꯈꯔ ꯍꯦꯟꯒꯠꯂꯛꯄꯒꯨꯝ ꯇꯧꯔꯦ꯫ ꯃꯈꯣꯏ ꯃꯌꯥꯝ ꯑꯁꯤ ꯂꯅꯥꯏ ꯂꯨꯞꯁꯤꯡ ꯈꯛꯇꯅ ꯁꯦꯟꯅꯕꯁꯨ ꯉꯝꯕ ꯑꯣꯏꯗꯕꯅ ꯀꯔꯤ ꯐꯤꯕꯝꯗ ꯂꯩꯔꯤ ꯈꯪꯗꯕ ꯗ꯭ꯔꯒ ꯁꯤꯖꯤꯟꯅꯕ ꯅꯨꯄꯤꯁꯤꯡꯁꯨ ꯌꯥꯝꯅ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕ ꯊꯥꯖꯩ꯫ ꯐꯥꯎꯟꯗꯦꯁꯟ ꯑꯁꯤꯒꯤ ꯃꯈꯥꯗ ꯔꯦꯖꯤꯁꯇꯔ ꯇꯧꯔꯕꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯆꯍꯤꯒꯤ ꯑꯣꯏꯅ ꯃꯇꯝ ꯆꯥꯅ HIV ꯇꯦꯁ ꯇꯧꯊꯣꯛꯄꯤꯕ ꯌꯥꯎꯅ ꯃꯊꯧ ꯇꯥꯕ ꯃꯦꯗꯤꯀꯦꯜ ꯑꯦꯁꯤꯁꯇꯦꯟꯁꯤꯡ ꯐꯪꯍꯟꯕꯒꯤ ꯊꯕꯛ ꯑꯗꯨꯃꯛ ꯆꯠꯊꯔꯤ꯫ ꯑꯁꯤꯒꯨꯝꯕ ꯂꯝꯕꯤꯗ ꯂꯩꯔꯤꯕ ꯅꯨꯄꯤꯁꯤꯡ ꯑꯁꯤꯕꯨ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯗ ꯍꯟꯖꯤꯜꯍꯟꯅꯕ ꯃꯈꯣꯏ ꯈꯛꯇꯒꯤ ꯑꯣꯏꯅ ꯂꯩꯒꯗꯕ ꯔꯤꯍꯦꯕꯤꯂꯤꯇꯦꯁꯟ ꯁꯦꯟꯇꯔꯁꯨ ꯂꯩꯉꯥꯛꯅ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯃꯁꯤꯡ ꯌꯥꯝꯅ ꯊꯝꯕꯤꯗ꯭ꯔꯦ꯫ ꯐꯅ ꯌꯥꯝꯅ ꯀꯟꯅ ꯂꯩꯉꯥꯛ ꯑꯃꯗꯤ ꯂꯅꯥꯏ ꯂꯨꯞꯁꯤꯡꯅ ꯐꯤꯕꯝ ꯑꯁꯤꯗꯒꯤ ꯂꯥꯛꯁꯤꯟꯅꯅꯕ ꯍꯣꯠꯅꯔꯕꯁꯨ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯗ ꯍꯟꯖꯤꯜꯍꯟꯅꯕ ꯔꯤꯍꯦꯕꯤꯂꯤꯇꯦꯁꯟ ꯁꯦꯟꯇꯔ ꯃꯁꯤꯡ ꯍꯦꯟꯒꯠꯍꯟꯗꯨꯅ ꯅꯤꯡꯊꯤꯅ ꯋꯥꯈꯜ ꯇꯥꯍꯟꯅꯕ ꯂꯝꯕꯤꯗ ꯈꯣꯡ ꯊꯥꯡꯖꯤꯟꯃꯤꯟꯅꯗ꯭ꯔꯕꯗꯤ ꯊꯤꯡꯕꯗ ꯑꯋꯥꯕ ꯑꯣꯏꯗꯨꯅ ꯂꯩꯈꯤꯒꯅꯤ꯫ ꯏꯝꯐꯥꯜ ꯏꯁꯀꯤ ꯑꯣꯏꯅꯁꯨ ꯑꯁꯤꯒꯨꯝꯕ ꯅꯨꯄꯤꯁꯤꯡ ꯑꯁꯤꯒꯤ ꯔꯤꯍꯦꯕꯤꯂꯤꯇꯦꯁꯟ ꯁꯦꯟꯇꯔ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯌꯦꯡꯂꯨꯕꯗꯁꯨ ꯑꯁꯤꯒꯨꯝꯕ ꯔꯤꯍꯦꯕ ꯁꯦꯟꯇꯔ ꯑꯁꯤ 10 ꯐꯥꯅ ꯂꯩꯕ ꯊꯦꯡꯅꯗ꯭ꯔꯤ ꯍꯥꯏꯈꯤ꯫ ꯂꯝ ꯑꯁꯤꯗ ꯈꯣꯡꯗꯥꯔꯤꯕ ꯅꯨꯄꯤꯁꯤꯡ ꯑꯁꯤ ꯑꯌꯥꯝꯕꯅ ꯆꯍꯤ 25ꯗꯒꯤꯅ 35 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯅ ꯑꯌꯥꯝꯕ ꯑꯣꯏꯔꯦ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯁꯤꯡꯒꯤ ꯃꯔꯛꯇ ꯆꯍꯤ 19 ꯂꯣꯝꯗ ꯉꯥꯏꯔꯤꯕꯤ ꯅꯨꯄꯤꯁꯤꯡꯁꯨ ꯌꯥꯎꯔꯛꯇꯕꯗꯤ ꯅꯠꯇꯦ꯫ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯑꯌꯥꯝꯕꯗ ꯑꯁꯤꯒꯨꯝꯕ ꯃꯈꯜꯒꯤ ꯅꯨꯄꯤꯁꯤꯡ ꯂꯩꯔꯦ꯫ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯅꯤꯡꯊꯤꯅ ꯔꯦꯖꯤꯁꯇꯔ ꯇꯧꯗꯕ ꯀꯌꯥꯁꯨ ꯌꯥꯎꯕꯅ HIVꯒꯤ ꯂꯥꯏꯆꯠ ꯑꯁꯤ ꯄꯥꯛ ꯁꯟꯅ ꯁꯟꯗꯣꯛꯄꯗ ꯍꯦꯟꯅ ꯃꯇꯦꯡ ꯄꯥꯡꯍꯜꯂꯦ꯫ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯅ ꯅꯨꯄꯥ ꯃꯁꯤꯡ ꯌꯥꯝꯅ ꯂꯣꯏꯅꯕ ꯄꯥꯝꯕꯗꯤ ꯅꯠꯇꯦ꯫ ꯃꯈꯣꯏꯒꯤ ꯍꯣꯡꯂꯛꯂꯤꯕ ꯄꯨꯟꯁꯤꯒꯤ ꯈꯣꯡꯆꯠ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯣꯛꯇꯕꯤꯒꯤ ꯂꯝ ꯑꯁꯤꯗ ꯈꯣꯡꯗꯥꯔꯛꯂꯤꯕꯅꯤ꯫ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛ ꯑꯗꯨꯕꯨ ꯂꯩꯕ ꯉꯝꯂꯕꯗꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯃꯁꯥꯗ ꯑꯀꯤꯕ, ꯏꯀꯥꯏꯕ ꯑꯃꯠꯇ ꯐꯥꯎꯗꯅ ꯑꯣꯛꯇꯕꯤꯒꯤ ꯂꯝ ꯑꯁꯤꯗ ꯈꯣꯡ ꯊꯥꯡꯖꯤꯟꯕ ꯍꯧꯔꯛꯈꯤꯕ ꯉꯥꯛꯇꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯅ ꯂꯝꯕꯤ ꯑꯁꯤꯗꯒꯤ ꯊꯥꯗꯣꯛꯇꯨꯅ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯗ ꯍꯟꯖꯤꯜꯂꯛꯅꯕ ꯍꯣꯠꯅꯕꯗꯁꯨ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯤ꯫ ꯈꯨꯗꯝ ꯑꯣꯏꯅ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯄꯨꯟꯁꯤꯒꯤ ꯚꯣꯠ ꯊꯥꯗꯕ ꯐꯪꯗꯕ ꯌꯥꯎꯔꯦ꯫ ꯍꯟꯗꯛꯇ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯈꯜ ꯑꯗꯨꯗ ꯃꯈꯣꯏꯕꯨ ꯚꯣꯠ ꯊꯥꯗꯕ ꯌꯥꯍꯟꯅꯕ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒꯤ ꯈꯨꯠꯊꯥꯡꯗ ꯆꯦ ꯆꯥꯡ ꯊꯥꯖꯤꯟꯈꯤꯕꯗꯤ ꯂꯩ꯫ ꯑꯗꯨꯃꯛꯄꯨ ꯃꯗꯨꯒꯤ ꯆꯞ ꯆꯥꯕ ꯄꯥꯎꯈꯨꯝ ꯐꯪꯈꯤꯗꯦ꯫ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯑꯙꯥꯔ ꯀꯥꯔꯗ ꯄꯥꯏꯗꯕꯁꯤꯡꯁꯨ ꯌꯥꯎꯕꯅ ꯂꯩꯉꯥꯛꯀꯤ ꯄꯤꯔꯤꯕ ꯌꯥꯏꯐ ꯊꯧꯔꯥꯡꯁꯤꯡꯒꯤ ꯀꯥꯟꯅꯕ ꯂꯧꯅꯕ ꯍꯣꯠꯅꯕꯗꯁꯨ ꯆꯥꯎꯅ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡ ꯃꯥꯌꯣꯛꯅꯔꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ꯫
Amaromda state asida Oktabigi sinphamsingda khong thangziluraba miyoising hanagi punsida hanjilhadana bahonariba Maitai Leimarol Sinai Sangkau Balup amagi machinchat pamiyoy amana phongdorokpagi matungin na lup asigi makhada sigumba lambi asida khongdari banupisinggi oiba night shelter home amasu hangdokle home asida chawrakna client kunlom leirame haujiki oinadi client tara thoirom leire home asina leiriba koibagi miyoisingnasu asigumba miyoising ase laihanba pamdabagi mawong utpa kaya thengnai masina khudong sadaba kaya lup asidasu mayokna halli haike Masagi chahi kunga taretlom surabi sex worker amana pausi asida hai mahaki mungda mama mapa khaina duna sarang na bathorokpadage yamna phibam sadana singi mafam aduda lairakhe mahakpu yum palaba matung mahaki mapuroibana amukhanna atopa nupi ama pusilaktuna lairakhe mahak mapuroibaga khaina duna halaklaba matung sayol kaya ka amadagi hendoktana yamna nungaitana laikhe matam aduda mahakka tinaramba mamanabi singna heroin powder kharaga serin samaga pirakhe Matam adudagi hauna mahak heroin sizinaba haurakhe nongmada marirakumba mayai kaba drug ase sizinai masigidamak haurakpa matamda mahaki mari matasingdagi sel lauramme adubu mahak matam sangna mingoldagi sel lauba ase oithoroktavana Imphal da laktuna oktabigi lambi asi sathakhe lambi asida mahakna khong thangjilakpadagi de mahak mayai kaba chinjaksing asibu lainabagidamakta mayok naramba selgi khudong sadaba singadu laikhide North AOC da partner thirambi Yamini asengba maming natte Yamini kaubi sex worker amana pausi asida hai mahakna tawruriba senpham asina khunai asina mahakpu inthokpide yumda hanbasu sangandre ipamda hanbasu ibung ipwasingna hek changlakpada thangna kakani haibadagi changbasu ngamdre maram aduna mahak mayum makai leitaba miyoi oire nongmana thong makhada nongmana footpath ahing yareklaga punsi hingnana bahonare Mahakumba maraibag thirabi nupi kaya amasu ukhong wakhongda yarektuna leire Laibakna sakhang maikhang naraba social worker amana pausi asida hai Manipurda mayum makai thadoktuna lambi lamjauda ukhong wakhongda yarekpa nupigi masing hengalakle Thangai sengna makide social welfare department asigumba maraibag thiraba nupising asigi night shelter home sing sabigadabane Kunaina yadaba senpham asidagi makhoibu tapna lapthokhananaba makhal makha kayagi thausil semgadabane Khwaidagi ihan hana tawdaba yadraba thawdangde mayai ka bachinjak saba leban bahay basina oigadabane masigi matung tarakpadana makhoigi senthok lambi pinana balaingak no honagadabane India da monkeypox na ahanba oina mi sire thangja numita Kerala gi Thrissur dagi naha ama laikhidaba du monkeypox ki positive oiba thengnai haina State Health Minister Bina George na phongdokre Kerala gi Thrissur da sikhiba naha ase India gi oina monkeypox na siba ahanba duga Africa ki wang madana mari suba oire hauji masagi chahi kungani thoirom suraba Thrissur gi Puniyur da pokhiba miyoy ase UAE dage halaklaba matung private hospital amada laikanabada laikhidavane aroibada tabiriba pumnamakpu thagachare